Tikendrajit Pauna Jadonang amasung Rani Gaidin Liubo Assamgi freedom fighter ni haire Mahatma Gandhi bo ningsing boy na Guwahati ge Ulubari da leiba Saraniya Chingdon da saraga thamliba Mahatma Mandap hairiba museum asida British ki mayokta ningtam ihau changsinduna thauna laina thengnakiba lamdam asigi freedom fighter mare Bir Tikendrajit Pauna Brajabase Haipau Jadonang amasung Rani Gaidin Liubo matam amada Assam state ase kaidringai gi mamangda leiramba freedom fighter sing ni haina photo thetuna Manipur asi Assam dagi tokhaina khaidoklakiba state amagumna uhaliba sina Manipur gi puwari bulana lamjing labra haiba wafam ama lakle Guwahati ge Ulubari ge Saraniya Hills ki matonda sariba museum Gandhi Mandap asi Mahatma Gandhi na ing lising amaga chamapan kunmathoy amasung ing lising amaga chamapan nipuga tarukta Saraniya chingda lakiba dubu ningsingduna mahaki mamingda sakibane Gandhi Mandap asi ing lising amaga chamapan humbudrada laibak asigi prime minister oirambe Indira Gandhi amasung Assam gi matam aduge chief minister Bishnuram Medhi na sangakibane Gandhi Mandap asida puwari ga mari leinaba kayabo yokhatuna thamle museum asida Mahatma Gandhi gi punsiwari amade mahakna Assamda laktuna Saraniya Hills da laklambagi wafam sing kaya amasu iduna thamle Gandhi Mandap asi hojik tourism gi yamna maruoiba mafam amasu oire Saraniya chingthaktagi Guwahati ge mafam kaya ama uba phangliba sinasu Mandap asi yamna maruoiba mafam oina lamkoiba singna yengnare handakta Imphal dagi mi amana Gandhi Mandap ta satuna yenglubada yamna angakpa mawongda Manipur ge freedom fighter sing Bir Tikendrajit Pauna Brajabase Haipau Jadonang amasung Rani Gaidin Liu gi photo sing museum adugi manungda display board sing da thetuna matam amada Assam state khaidok nadringaida leiramba freedom fighter sing ni haina yaurambadu thengnarakibane mapam aduda photo sing adu tongan ba display board ani da thelamkhe freedom fighter sing gi photo sing adugi marakta Gopinath Bordoloi Helen Lepcha Kirna Balabora Trilochan Pokhrel Revati Lahon Meena Agrawal Mozi Riva Kenki Megu Kankalta Raruwa Kusal Konwar Maniram Dewan Yukiyang Nobahana chingba yauri haire haujik lakli wafam de Manipur asi India da tindringaida ningthau panba maningtamba laibak ama oina leirami haibase history da yauraga leiribane laibak asina British ki makhutagi ningtamdringai nong mahana Manipur na British ki makhutagi ningtamba phangkhibane asumna laibak asida leiriba state amata da pulamdaba Manipur bu Assam dage khaidoklakiba state ama oina uhanba mawongda state asigi freedom fighter marigi photo singbo Gandhi Mandap museum da thechinduna thamba asina puwari bu lana lamjing bo oina thokle haina mafam adubu yengluba nupa aduna phongdokle panba yai awang nongpoki state sing Meghalaya Nagaland Arunachal Pradesh Mizoram ase Assam state punna yaurambadagi khaidoklakibane Assam state na atai state sing khaidoktringaida state asigi konung haujikna Meghalaya gi capital oidiba Shillong da oiramkhe madugi matung English singa maga chamapan humbudraga nithoida Dispur da hongdoklakibane